ꯃꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯂꯧꯈꯠꯄ ꯄꯥꯎꯁꯤꯡꯒꯤ ꯑꯞꯗꯦꯠ ꯄꯤꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯇꯥꯟꯔꯣꯏ ꯚꯤꯂꯦꯖꯗ ꯀꯨꯀꯤꯁꯤꯡꯅ ꯂꯦꯞꯇꯅ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤ ꯊꯤꯡꯅꯕ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯣꯁꯤꯒꯤ ꯒꯥꯔꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯎꯈ꯭ꯔꯨꯜꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯇꯦꯡꯒꯣꯜꯂꯣꯏ 50 ꯂꯩꯕꯅ ꯀꯨꯀꯤ ꯖꯣ ꯃꯤꯆꯝꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯍꯥꯏꯅ ꯀꯨꯀꯤ ꯏꯟꯄꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯣꯅꯥꯝ ꯈꯨꯜꯗ ꯀꯨꯀꯤ 2 ꯍꯥꯠꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯀꯥꯡꯄꯣꯛꯄꯤꯗ ꯕꯟ ꯆꯠꯊꯈ꯭ꯔꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯤꯕꯁꯤ ꯋꯥꯔ ꯂꯥꯎꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯀꯨꯀꯤ CSOꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯛꯈꯪꯗꯕꯁꯤꯡꯅ ꯀꯣꯀꯣꯃꯤꯒꯤ ꯊꯧꯃꯤ ꯐꯨꯔꯛꯈ꯭ꯔꯦ, ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯆꯧꯃꯤ ꯀꯥꯎꯟꯁꯤꯜꯅ ꯍꯥꯏꯔꯤ ꯅꯥꯒꯥ ꯀꯨꯀꯤ ꯌꯥꯁꯤꯟꯅꯕꯤꯌꯨ꯫ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯅ ꯍꯤꯡꯁꯥ ꯊꯥꯗꯣꯛꯇꯨꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯒꯦꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯅꯥ ꯀꯩꯊꯦꯜ ꯑꯦꯔꯤꯌꯥꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯈꯣꯡꯆꯠ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯍꯪ 8 ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ CMꯗ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯣꯛ-ꯑꯄꯟ ꯌꯥꯎꯔꯦ꯫ ꯁꯦꯟꯇꯔꯅ ꯈꯨꯗꯤꯡꯃꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯈ꯭ꯔꯦ, ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯈꯤꯔꯣꯏ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯗ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯥꯟꯂꯣꯏꯗ ꯃꯤꯌꯥꯝꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯉꯩꯗ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯀꯦꯁꯄꯔ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯗꯒꯤ ꯃꯤꯑꯣꯏ 2 ꯁꯣꯛꯂꯦ꯫ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤ ꯀꯪꯂꯩ ꯄꯥꯎꯊꯥꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯏꯔꯝꯗꯝ ꯑꯃꯗꯤ ꯃꯄꯥꯟ ꯂꯝꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯒꯤ ꯑꯞꯗꯦꯠ ꯇꯥꯕ ꯑꯃꯗꯤ ꯌꯦꯡꯕ ꯐꯪꯕꯤꯒꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯄꯥꯎ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯗꯤꯚꯥꯏꯁꯇ ꯅꯣꯇꯤꯐꯤꯀꯦꯁꯟ ꯎꯕ ꯐꯪꯕꯤꯅꯕ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯕꯦꯜ ꯑꯥꯏꯀꯣꯟ ꯅꯝꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯄꯥꯎꯁꯤꯡ ꯑꯃꯨꯛ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯀꯨꯀꯤꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗꯁꯨ ꯇꯥꯟꯔꯣꯏ ꯚꯤꯂꯦꯖꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯊꯝꯗꯨꯅ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯒꯗꯕꯅꯤ ꯍꯥꯏꯅ ꯇꯥꯟꯔꯣꯏ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯟꯔꯣꯏ ꯚꯤꯂꯦꯖ ꯑꯁꯤ ꯏꯔꯤꯜ ꯇꯨꯔꯦꯜꯒꯤ ꯋꯥꯡꯃꯗ ꯌꯥꯝꯅ ꯅꯛꯅꯅ ꯂꯩꯔꯤꯕ ꯊꯤꯡꯐꯥꯏ ꯑꯃꯁꯨꯡ ꯈꯣꯂꯦꯟ ꯀꯨꯀꯤ ꯚꯤꯂꯦꯖ ꯑꯁꯤꯗꯒꯤ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯂꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯃꯈꯣꯏꯒꯤ ꯔꯥꯏꯠꯀꯤꯗꯃꯛ ꯆꯞ ꯆꯥꯅ ꯊꯦꯡꯅꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯟꯇꯤꯒꯤ ꯐꯤꯚꯝ ꯑꯗꯨ ꯀꯥꯏꯍꯟꯗꯅ ꯊꯝꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯊꯧ ꯇꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯂꯧꯈꯠꯇꯨꯅ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 23ꯗ ꯁꯅꯥ ꯀꯩꯊꯦꯜ ꯈꯨꯜ ꯃꯌꯥꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯥꯀ꯭ꯔꯤꯠ ꯚꯤꯂꯦꯖꯗꯒꯤ ꯍꯣꯔꯁꯣꯃꯤ ꯖꯃꯥꯡ ꯂꯩꯈꯤꯗꯕ ꯊꯧꯗꯣꯛ ꯑꯗꯨ ꯈꯅꯨꯊꯣꯠ ꯈꯣꯟꯅ ꯊꯃꯣꯏ ꯁꯣꯛꯅ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯔꯤ꯫ ꯂꯨꯞ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯍꯣꯔꯁꯣꯃꯤ ꯖꯃꯥꯡꯅ ꯁꯤꯈꯤꯕ ꯑꯗꯨ ꯑꯔꯦꯝꯕ ꯇꯥꯍꯜꯂꯣꯏ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯥꯒꯥ ꯚꯣꯂꯨꯟꯇꯤꯌꯔ 4 ꯑꯃꯁꯨ ꯇꯝꯊꯤꯅ ꯁꯣꯛꯈꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯊꯨꯕꯗ ꯐꯒꯠꯂꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯇꯥꯏꯕꯪ ꯃꯄꯨꯗ ꯊꯧꯅꯤꯔꯤ꯫ ꯅꯥꯒꯥ ꯃꯤꯌꯥꯝꯕꯨ ꯁꯤꯁꯇꯦꯃꯦꯇꯤꯛ ꯅꯥꯏꯕ ꯃꯑꯣꯡꯗ ꯃꯤꯍꯥꯠ-ꯃꯤꯄꯨꯟ ꯆꯠꯊꯕꯗ ꯁꯤꯜ ꯑꯃ ꯑꯣꯏꯔꯤꯕꯁꯨ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤ ꯈꯨꯗꯛꯇ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯒꯗꯕꯅꯤ꯫ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯆꯠꯊꯕ ꯊꯧꯑꯣꯡꯁꯤꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯍꯣꯔꯁꯣꯃꯤ ꯖꯃꯥꯡ ꯌꯥꯎꯅ ꯑꯇꯩ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯖꯁꯇꯤꯁ ꯁꯣꯏꯗꯅ ꯄꯤꯒꯗꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯥ ꯑꯁꯤꯒꯤ 19ꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯅꯥꯒꯥ ꯃꯤꯆꯝ 2 ꯍꯥꯠꯈꯤꯕ TM ꯀꯁꯣꯝꯒꯤ ꯖꯒꯥ ꯑꯗꯨꯃꯛꯇꯗ ꯉꯔꯥꯡꯁꯨ ꯅꯨꯃꯤꯗꯥꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OCꯒꯤ ꯒꯥꯔꯤꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯣꯛ-ꯑꯄꯟꯗꯤ ꯌꯥꯎꯍꯧꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5:55 ꯇꯥꯕꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯤꯡꯉꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC ꯆꯨꯏꯉꯝ ꯅꯤꯡꯁꯦꯟꯅ ꯇꯣꯡꯂꯒ ꯂꯥꯛꯈꯤꯕ ꯒꯥꯔꯤ ꯑꯗꯨ TM ꯀꯁꯣꯝ ꯃꯄꯥ ꯍꯦꯛ ꯌꯧꯔꯛꯄꯗ ꯃꯥꯡꯀꯣꯠ ꯆꯤꯄꯨꯔꯣꯝꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯒꯥꯔꯤꯒꯤ ꯁꯔꯨꯛꯇ ꯅꯣꯡꯃꯩ ꯃꯔꯨ 2 ꯄꯥꯟꯕꯒꯤ ꯃꯐꯝ ꯂꯩꯈꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯑꯍꯦꯟꯕ ꯐꯣꯔꯁꯁꯤꯡ ꯊꯣꯝꯖꯤꯟꯗꯨꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯑꯃꯗ ꯃꯩꯇꯩ ꯑꯃꯁꯨꯡ ꯇꯥꯡꯈꯨꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯆꯪꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯀꯤ ꯖꯣ ꯃꯤꯆꯝꯗ ꯆꯥꯎꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯍꯥꯏꯅ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯀꯤꯕꯨꯡꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯃꯤꯑꯣꯏ 50 ꯔꯣꯝ ꯂꯩꯕ ꯊꯦꯡꯅꯔꯦ꯫ ꯇꯦꯡꯒꯣꯜꯂꯣꯏꯁꯤꯡ ꯑꯗꯨꯅ ꯇꯥꯡꯈꯨꯜ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯣꯄꯔꯦꯠ ꯇꯧꯕꯒꯤ ꯄꯥꯎꯁꯨ ꯐꯪꯂꯦ ꯍꯥꯏꯔꯤ꯫ ꯁꯥꯔꯩꯈꯣꯡ, TM ꯀꯁꯣꯝ, ꯂꯩꯉꯥꯡꯆꯤꯡ, ꯁꯤꯀꯤꯕꯨꯡ ꯑꯃꯁꯨꯡ ꯊꯋꯥꯏ ꯚꯤꯂꯦꯖꯅꯆꯤꯡꯕ
Ukrul District ki mapam kayada kulai matik chana paiba miyoi sing changsilakpa thengnare NACN ga mari leinaba tangkul militant singi kem kaya hangdokpagi matangdasu kuki inpina nungnangba phongdorakli lengaka mari leinaba authority singna security matik chana thajilaktaba maramna militant singna maning tauna mathau tohonbana law and order ngakpa ngamdabagi pibamda leirakpani kulai paiba maitei amasung tangkul phuruki miyoi sing punna thabak tongminari kuki micham miyamda chauna mi baiba pokhale hiramasida lenga ki maikidigi sumatik chaba security ki section torang lokotri India government na khudakta akhanaba miyeng changduna kulai baiba militant sing mafam adudagi takthoknaba honadrabadi kuki micham miyamda chauna kudongtiba thogalakpa yai atuba matamda security personnel sing matik chana thamjinduna micham miyam ki punsi amasung lanthum ngak chenaba thorang lokhotpham thui haina cherolasina makha tarakli Makatarakwa pahawda kuki inpina ukrulda arambai tingolgi kulai paiba miyo yangkai lay haidiba wafam adu aranba yumfam yaudaba machin thiba kuki gi dramani hairikli arambai tingolgi oina haujik ukrulda miyo amata laiti haina arambai tingolgi general headquarter gi control room dagi thadorokpa cherol asina phongdorakli Ukrul district ki Sanakaitel khul mayagi Molnam khulda Naga village volunteer singa khothona bagi thodokta kuki ani laikidaba thodok adugi mayokda Kotuna Kangpopi district ta kaukiba total shutdown na mahausa gi punsida akaiba pikre Kotuna ngarang ayu anganba pung 3 km tabadagi kaukiba ban aduna lambida gari amata chanakhidre dukan amasung gari na singmasing thong lonaki bangi khongjang ngarang numidang waram pung 3 phawba chathaki marak asida kuki CSO working committee ukrul na thadorokpa cherol asina hai kuki singna namna tariba kulsingda hingsa gi thawong sing toina thoklibasi akanba mongda condemn tawi thawong asi war lauthokpaga chapmanei karigumba kuki tangkol sing asigi pibam asi hena khudong thiningai oiba pibam amata lakpa tarabadi kuki singna full scale self defense ki khongjang changsilagani karigumba irang asi chawthoraktuna pamdaba thodok sing tholaklabadi madugi afafadagi daita pumba state government na pugadabani committee asigi maikidigi makhatana hai tangkul militant singna molnam songphal monkot chipu changkai amasung jalengbung khulsingda haukiba april 13 da akanba attack sing chatharaki lunal amasung songphel area gi IVR route chatarakiba attack aduda maram oiraga kuki village volunteer Paumilun Haulan sahi kunithoi amasung letlan sithau sahi nifumathoi leikidabani tawdok aduda miyoi mapan asokapan nangki molnam khulgi yum 13 amasu tumna mai thadoki tawdok aduda mari suba mahal regiment BSF kangbuna matam chana miyeng changduna mathok taba thabaksing paikhat hodabadagi ka hena misimina thohogbani loinana soklabasing adu rescue tawkibani mangko chipu sangkai amasung jalengbung khuldasu NACNIM gi Stan Franki Kangbusu yauna aganba mongda etek chatharaki hairi Kokomi mangkre sel jare haiba wafam sandorakpadagi miyamda pendaba pawale maduna maram oiraga Khwairamban bazarda kokomi gi thomi ama sakhangdaba singna phaduna furakre hiramasigi matangda ngarang lamphel parkta leiba kokomi gi office da pangthokpa paugi mifam amada lup asigi wangangloi YK Direna akan momongda yaningdaba phongdokre man hai hana thorang tawkhibagi matung inna kokomi gi wahang taret yawba memorandum pisinabagi damak kokomi gi thomi sing lamphel-dagi Rims Road phawduna CM Banglo tamna pada Kangla nungsup thangba gate mapada security force na thatuna thamki mafam aduda miyamga loinana paumi singi mamangda kokomina pisingadoriba memorandum adugi matangda phongdokraba tungda miyoi ahum khangatuna CM Bangloda chatuna memorandum adu khuchina ramki maduna matung tarakpada khongjang adu loisilakpaga loinana hanarakibani matam aduda Khwairamban Kathelda miyamna kokomi mangkhre sel chare haiba wafam sandoraki tungda kokomi gi thomi ama sakhangdaba singna phuraki thong adu miyam gi khongjang asibu namthanaba thausil amani haina lowi miyam gi achumba ihau asibu namthanaba honariba sing thidokminasi haina su phongdorakli kokomina laukiba phirep ngasi phawba hongdri point taret tapaliba wafam sing thabakta onthoroktriba phawba khongjang handokloi kokomida maral sirakliba adu thamoi sokna nungaite haina phongdokhi Soikiba pumnamak kauthoknaduna amana amabu ngakpibaga loinana naga amadi kuki phuruki marakta yasinnaba puraknaba honabiyu haina Jaume Council ki Information and Publicity Secretary Mary Jones Bungna thadorokpa cherol amana phongdorakli cherol asin hai
ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃ ꯊꯣꯔꯛꯈꯤꯕꯒꯤ ꯆꯩꯔꯛ ꯑꯁꯤꯗ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯔꯛꯇ ꯎꯪꯈꯠꯅꯔꯛꯂꯤꯕꯁꯤ ꯅꯨꯡꯅꯥꯡꯕ ꯄꯣꯛꯅꯤꯡꯉꯥꯏꯅꯤ꯫ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕꯒ ꯂꯣꯏꯅꯅ ꯅꯣꯡꯃꯩ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯠ ꯊꯣꯡꯅꯕꯒꯤ ꯊꯥꯛ ꯌꯧꯔꯛꯂꯦ꯫ ꯃꯤꯌꯥꯝ ꯑꯃꯗꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯊꯣꯔꯤꯇꯤꯅ ꯃꯇꯤꯛ ꯆꯥꯕ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯃꯤꯟꯅꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯋꯥꯊꯣꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯋꯥꯊꯣꯛ ꯑꯁꯤꯅ ꯁꯦꯟꯃꯤꯠꯂꯣꯟꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯊꯣꯛꯍꯟꯕꯒ ꯂꯣꯏꯅꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗꯁꯨ ꯈꯨꯔꯧ ꯊꯥꯡꯍꯜꯂꯦ꯫ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯃꯅ ꯑꯃꯕꯨ ꯉꯥꯛꯄꯤꯕꯒ ꯂꯣꯏꯅꯅ ꯏꯪ ꯇꯞꯄ ꯐꯤꯚꯝ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯡꯅꯕꯅ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯆꯥꯎꯅ ꯃꯥꯡꯖꯕ ꯅꯠꯇꯅ ꯃꯈꯜ ꯑꯃꯠꯇꯒꯤ ꯀꯥꯟꯅꯕ ꯄꯨꯔꯛꯇꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯣꯟꯕ ꯃꯣꯜꯅꯥꯝ ꯀꯨꯀꯤ ꯈꯨꯜꯗ ꯉꯔꯥꯡ ꯑꯌꯨꯛ ꯅꯥꯒꯥ ꯒ꯭ꯔꯨꯞꯁꯤꯡꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛꯇ ꯀꯨꯀꯤ ꯑꯅꯤ ꯂꯩꯈꯤꯗꯕ ꯑꯃꯁꯨꯡ ꯈꯨꯟꯖꯥ ꯀꯌꯥ ꯁꯣꯛꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯄꯥꯡꯗꯕ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯊꯧꯗꯣꯛꯁꯤꯡꯅꯤ ꯍꯥꯏꯔꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯒꯦꯅ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ ꯂꯣꯏꯅꯅ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯅ ꯍꯤꯡꯁꯥ ꯊꯥꯗꯣꯛꯇꯨꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅꯁꯨ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯊꯣꯛꯈꯤꯕ ꯚꯥꯏꯑꯣꯂꯦꯟꯁ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯅ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ꯫ ꯚꯥꯏꯑꯣꯂꯦꯟꯁꯁꯤꯡ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯣꯁꯤꯌꯦꯜ ꯐꯦꯕ꯭ꯔꯤꯛꯇ ꯃꯥꯡꯍꯜꯂꯤ ꯍꯥꯏꯅ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯒꯦꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯣꯜꯅꯥꯝ ꯀꯨꯀꯤ ꯈꯨꯜꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯗ ꯃꯣꯜꯅꯥꯝ ꯀꯨꯀꯤ ꯈꯨꯜꯗ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯑꯅꯤ ꯁꯤꯈꯤꯕ, ꯈꯨꯟꯖꯥ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯑꯃꯁꯨꯡ ꯌꯨꯝꯀꯩ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡꯅꯤ ꯍꯥꯏꯔꯗꯨꯅ ꯊꯣꯛꯂꯤꯕ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤꯅ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯗ ꯆꯥꯎꯅ ꯀꯥꯏꯍꯜꯂꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯈꯨꯠꯂꯥꯏ ꯄꯥꯏꯖꯗꯕ ꯆꯝꯖꯔꯕ ꯈꯨꯟꯖꯥꯁꯤꯡꯗ ꯑꯇꯝꯅꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨꯅ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯤ꯫ ꯃꯈꯥ ꯇꯥꯅ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛꯁꯤꯡ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝꯁꯤꯡꯗ ꯊꯣꯛꯈꯤꯕ ꯚꯥꯏꯑꯣꯂꯦꯟꯁꯁꯤꯡꯒꯤ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕꯁꯤꯡ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯔꯗꯨꯅ ꯊꯥꯗꯣꯔꯛꯂꯤꯕ ꯑꯃꯗꯤ ꯊꯣꯛꯂꯤꯕ ꯚꯥꯏꯑꯣꯂꯦꯟꯁꯁꯤꯡ ꯑꯁꯤꯅ ꯃꯔꯨꯑꯣꯏꯅ ꯆꯝꯖꯔꯕ ꯈꯨꯟꯖꯥ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡꯗ ꯍꯦꯟꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯐꯪꯍꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯅ ꯍꯤꯡꯁꯥ ꯊꯥꯗꯣꯛꯅꯗꯨꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯔꯁꯤ, ꯂꯃꯟ ꯈꯨꯝꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯊꯥꯗꯣꯛꯁꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯒꯦꯅ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯅꯥꯀꯩꯊꯦꯜ ꯑꯃꯁꯨꯡ ꯁꯤꯔꯥꯔꯥꯈꯣꯡ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯈꯨꯜ ꯃꯌꯥꯗ ꯅꯥꯒꯥ ꯈꯨꯜ ꯉꯥꯛꯄ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯃꯁꯨꯡ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯇ ꯅꯥꯒꯥ ꯈꯨꯜ ꯉꯥꯛꯄ ꯚꯣꯂꯨꯟꯇꯤꯌꯔ ꯑꯃ ꯁꯤꯈꯤꯕ ꯂꯣꯏꯅꯅ ꯃꯣꯜꯅꯥꯝ ꯀꯨꯀꯤ ꯈꯨꯜꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯅꯤ ꯆꯤꯡꯅꯕ ꯑꯅꯤ ꯁꯤꯈꯤꯕ ꯊꯧꯗꯣꯛ, ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯈꯨꯟꯖꯥ ꯀꯌꯥꯒꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯍꯦꯟꯕ ꯄꯔꯁꯣꯅꯦꯜꯁꯤꯡ ꯁꯅꯥꯀꯩꯊꯦꯜ ꯑꯃꯁꯨꯡ ꯃꯣꯜꯅꯥꯝ ꯀꯨꯀꯤ ꯈꯨꯜ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞꯁꯤꯡ ꯐꯥꯅꯅꯕꯒꯤꯗꯃꯛ ꯑꯀꯟꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯆꯠꯊꯈꯤꯕ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯃꯤꯐꯥ ꯃꯤꯄꯨꯟ ꯑꯃꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯅꯆꯤꯡꯕ ꯐꯥꯒꯠꯈꯤꯕꯒꯤ ꯄꯥꯎꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯗ꯭ꯔꯤ꯫ ꯃꯈꯥ ꯇꯥꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯄꯥꯛ ꯁꯟꯅ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯀꯣꯀꯣꯃꯤꯅ ꯁꯤꯜꯂꯒ ꯄꯥꯡꯊꯣꯛꯄ ꯂꯩꯉꯥꯛꯇ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪ ꯈꯣꯡꯆꯠ ꯑꯃ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯍꯪꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯍꯪ ꯇꯔꯦꯠ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯉꯔꯥꯡ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯀꯣꯀꯣꯃꯤꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯩꯉꯥꯛꯇ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪ ꯈꯣꯡꯆꯠ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗ ꯄꯤꯁꯤꯟꯈꯤꯕꯅꯤ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯌꯥꯎꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯂꯧꯃꯤꯁꯤꯡ ꯃꯨꯠꯊꯠꯅꯕꯒꯤ ꯆꯠꯊꯔꯛꯂꯤꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯦꯞꯍꯟꯅꯕ ꯇꯛꯁꯤꯟꯕ ꯉꯝꯂꯣꯏꯗ꯭ꯔꯥ? ꯃꯅꯤꯄꯨꯔꯗꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝ ꯃꯨꯠꯊꯠꯂꯣꯏꯗ꯭ꯔꯥ? ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯑꯃꯁꯨꯡ ꯇꯤ.ꯑꯦꯝ. ꯀꯁꯣꯝꯒꯤ ꯃꯤꯍꯥꯠꯇ ꯆꯦꯟꯅꯕ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯐꯥꯗꯨꯅ ꯋꯥꯌꯦꯜ ꯆꯠꯊꯔꯒ ꯃꯤꯌꯥꯝꯗ ꯖꯁꯇꯤꯁ ꯐꯪꯍꯜꯂꯣꯏꯗ꯭ꯔꯥ? ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯁꯤ.ꯑꯥꯔ.ꯄꯤ.ꯑꯦꯐꯅ ꯃꯤꯆꯝ 3 ꯍꯥꯠꯈꯤꯕ ꯑꯗꯨ ꯖꯨꯗꯤꯁꯤꯌꯦꯜ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯒ ꯃꯔꯥꯜ ꯂꯩꯕ ꯁꯤ.ꯑꯥꯔ.ꯄꯤ.ꯑꯦꯐ ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯂꯣꯏꯗ꯭ꯔꯥ? ꯑꯥꯏ.ꯗꯤ.ꯄꯤ.ꯁꯤꯡ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯅꯕꯒꯤ ꯊꯕꯛ ꯂꯧꯈꯠꯂꯣꯏꯗ꯭ꯔꯥ? ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯨ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯔꯣꯏꯗ꯭ꯔꯥ? ꯑꯃꯗꯤ NRC ꯇꯧꯗꯨꯅ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯈꯟꯗꯣꯛꯅꯕꯒꯤꯗꯃꯛ ꯇꯧꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯍꯪ ꯇꯔꯦꯠ ꯑꯁꯤ ꯄꯨꯗꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯇ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪ ꯈꯣꯡꯆꯠ ꯑꯗꯨ ꯕꯦꯅꯔꯒꯤ ꯃꯈꯥꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯪꯒꯂꯣ ꯇꯝꯅ ꯄ꯭ꯂꯦ ꯀꯥꯔꯗ ꯀꯌꯥ ꯄꯥꯏꯗꯨꯅ ꯂꯥꯛꯅꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯀꯣꯀꯣꯃꯤ ꯑꯣꯐꯤꯁ,
YSSC ground Khabaisoi Kakwa Kaitel Tidim ground How ground Mayalembi Indo Burma Sugunu road Terada Leba Oriental College da Miam Pullaba Matunda Lakpa Honaki Amarumda Uripok Maikadegi Lakiba Miam gi Kongsat Adu Kangla Nungsuk Thangba Sanathong Mapada Security Force na Thingba Atingba Piki Maduda Kokomigi Thomi Marina Chief Minister da Wahang Taret Yawa Memorandum Adu Mahaki Banglo Tamna Pisin Bachatki Memorandum Adu Chief Minister Masa Lairamdabadagi Magi Joint Secretary da Pishilamki Hari Nakalamaromda Tera Maikadegi Lakiba Miam gi Kongsat Adu BT Road Laiba Roop Mahal Theatre Mamangda Security Force na Thalaga Thamki Adubu Chief Minister da Kokomi Kangbu Amana Mangjona Memorandum Pisin Kre Haiba Wapam Pongdok Narakpadagi Pendaba Pongdok Naraki Lonana Kokomi na Chief Minister da Memorandum Pishiluba Adugi Marik Chumba Wapam Sing Kokomi ki Thomi Sing Lakduna Makoida Khangan Gadavani Haina Demand Toki Amoromda Imphal East District ki Kongba Nandaibam Amasung Hata Maikadegi Lakpa Masing Yamlaba Mayam ki Kongsat Adu Security Force na Konung Mamangi Traffic Island Mapada Thatuna Thamki Madugi Matung Miyoi Kun Rom Chief Minister da Memorandum Pisin Bachatki Miyam ki Kongsat Adu Kakwa Maikadegi Su Hauduna Masing Yamlaba Miyamna Kholau Kaya Lauduna Chatpa Hauki Kongsat Adu Singjamai Chinga Makong Yorakpada Security Force na Thatuna Thambadagi Makata na Chalhankide Miyam Adu Mafam Aduda Lengdana Laibaga Loinana Makata ba Kari Khongthang Lahotkadagi Haibagi Matang Khanari Hari Security ki Maikadegi Miyoi Kharana Chief Minister gi Banglo Chatuna Memorandum Pisinba Yagani Haina Khanganbaga Lonana Miyam Apunbagi Oinadi Chatpa Yararoi Haina Athingba Pirakkibani Amaromda Tidim ground amadi Mayai Lambidagi Lakiba Miyam gi Kongsat Adu Security Force na Kaisampat Junction da Thatuna Thamki Loinana Tidim Lambida Lakiba Miyam Maraktagi Miyoi Taret Amasung Mayai Lambidagi Lakiba Miyoi Maraktagi Manga Khangatuna Chief Minister da Memorandum Pisinba Sanghanki Kokomigi meeting Makada Tongan Tongan ba Maikadegi Masing Yamlaba Miyamna Point Taret Yawa Memorandum Chief Minister da Pisin Kre Chief Minister Unuraba Matungda Thoglakiba Khatrigao Assembly Constituency dagi Thingbaijam Devla Kobi Nubi Amana Paumi Singda Pongdorakibada Miyamgi Maikadegi Wahang Taret Yawa Memorandum Pisin Kiba Adu Chief Minister na Response Amata Piraktre State Forcing su Power Laitre Hanagi Chief Minister Ibo Bigi Matamdadi State Forcing asi Yamna Power Lairami Adubu Haujikti Center na Khudingmak Control Taukibana State Force na Law and Order Ngakpada Khudong Chadaba Mayoknabani Haina Pongdorakre Miyamna Makata na Tampakda Haujik Misimina Thaudok Kaya Thokliba asi Karigino Karamna Laksinaba Honaribage Haina Hangbada Chief Minister na State asigi Lajariba Force asi Masing Yamde Mapalgi State Kharada Haujik Mikhal Pangthokli Mikhal Loiraba Matungda Ahenba Security Force Laklabadi Law and Order Maintain Toba Ngamlagani Matam Kharadi Chankigani Center gi Maikadegi Assam Rifle Personnel Sing Thajillaki Hairakpa Lai Adumak Oinamak Chief Minister gi Maikadegi Assam Rifle Thajillakpada Hainingdaba Utpaga Loinana Border Security Force Oina Thabiraknaba Khanghankre Mikhal Loiraba Matungda Ahenba Forcing Laklabadi Irang asi Laksinba Ngamgani Haibagi Wapam Phongdoraki Hairi Chief Minister Unabada Yaurubi Memsa Kobi Amana Phongdorakibada Haujikmaki Oina Thokliba Irang asi Loisinanaba Kari Thoksin Leibage Hangbada CM gi Maikadegi Matam Khara Changkigani Haina Paukum Piraki Ukhrul District Yamlaba Central Force Laina Kuki Su Militant Sing Tangkhul Naga Sing that Lieutenant Attack Chataduna Bisimina Thogaliba Sing Thingba Ngamdrabanina Central Force Sing Chambirak Haina Ukhrul District Talui Village Amasung Humida Yamlaba Miyamna Uwa Phajinduna Lambe Tingbagi Kongjang Changsilingaida Assam Rifles ki Speed Yangna Thogjilakpa case per gari Amana Thomjil Lambadagi Miyoi Ani Sokle Pawasin Makatana Ngarang Nungthil Pung Ama Rom Taba Matamda Talui Village dagi Chingkhonggi jaga Amada Yamlaba Nupi Sing Aduna Lambi Aduda Achat Ok Sing Thingnabagi Uwa Phajinduna Barricade Sing Semki Loinana Barricade Sing Adugi Mamangda Makoi Pareng Sangna Leptuna Thalaga Thamki Adubu Speed Yangna Thorakiba Assam Rifles ki case per gari Amana Barricade Adu Thugaiduna Hanna Yenglamdana Chatki Hariba Assam Rifles ki convoy Adu Ukhrul Headquarters Romdagi Lakibane Assam Rifles na Barricade Adu Thugairaga
ꯊꯧꯈꯤꯕꯗ ꯅꯠꯇꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯑꯃꯁꯨ ꯕ꯭ꯂꯦꯡ ꯐꯥꯏꯌꯔ ꯇꯧꯔꯝꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯅꯈꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯟꯕꯣꯏ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯌꯦꯡꯂꯝꯗꯅ ꯁ꯭ꯄꯤꯗ ꯌꯥꯡꯅ ꯊꯧꯗꯨꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯜ ꯑꯗꯨꯃꯛꯀꯤ ꯍꯨꯃꯤ ꯑꯦꯔꯤꯌꯥꯗ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯊꯠꯅꯕ ꯍꯣꯠꯅꯈꯤ ꯃꯗꯨꯗꯁꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯃꯔꯨꯝ ꯀꯥꯞꯄꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯂꯝꯕꯤ ꯊꯤꯡꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯅꯝꯈꯥꯏꯔꯒ ꯊꯧꯗꯨꯅ ꯆꯠꯈꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯆꯠꯈꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯗ ꯇꯥꯂꯨꯏ ꯚꯤꯂꯦꯖꯇꯒꯤ ꯅꯨꯄꯤ ꯑꯃ ꯑꯃꯁꯨꯡ ꯍꯨꯃꯤꯗꯒꯤ ꯅꯨꯄꯥ ꯑꯃ ꯄꯨꯟꯅ ꯃꯤꯑꯣꯏ 2 ꯁꯣꯛꯂꯦ ꯁꯣꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯐꯤꯚꯝꯁꯤꯡ ꯑꯗꯨ ꯀꯌꯥꯝ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯄ꯭ꯔꯦꯁꯅ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ